Ma'am, good evening. Kenone ay half tharing ai da sum koi ngasi tournament ama tawe. Ando half tharing ai da phone check to boda koi gi uki inpi na moi gi notice ama thok bodo so message me ama mong le me du do I bodo translate to bodo pharak ta ba translate hai badi het ado boda soi ga do yaw bani na. Is phone um lak sa ꯑꯗꯨꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯄꯗꯣ ꯂꯦꯇꯔ ꯍꯦꯜꯇ ꯑꯩꯒꯤꯁꯨ ꯅꯠꯇꯦ ꯑꯗꯣ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯇꯥꯡ 19 ꯂꯥꯛꯏꯕ ꯇꯥꯡ 19ꯁꯤꯗ ꯃꯩꯇꯩꯁꯤꯡꯅ ꯒꯣꯚꯔꯟꯃꯦꯟꯠꯒ ꯄꯨꯜꯂꯒ ꯀꯨꯀꯤꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯄ꯭ꯂꯥꯟ ꯑꯆꯧꯕ ꯑꯃ ꯇꯧꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯑꯃꯗꯤ ꯉꯥꯛꯊꯣꯛꯅꯕ ꯆꯦꯟꯗꯕꯤꯗ ꯉꯥꯛꯊꯣꯛꯀꯗꯣꯏ ꯃꯣꯏ ꯁꯣꯏꯗꯅ ꯇꯥꯡ 19ꯁꯤꯗ ꯃꯩꯇꯩꯁꯤꯡ ꯑꯃꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯇꯧꯔ ꯄꯨꯜꯂꯒ ꯇꯧꯔꯛꯀꯅꯤ ꯁꯤꯅꯤ ꯃꯣꯏꯅ ꯍꯥꯏꯁꯦꯀꯣ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯄ꯭ꯔꯣꯄꯒꯦꯟꯗꯥ ꯑꯃ ꯁꯟꯗꯣꯛꯑꯦꯕ ꯃꯈꯣꯏꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯄꯤꯄꯜꯁꯤꯡꯁꯦ ꯃꯩꯇꯩꯁꯤꯡꯅ ꯑꯗꯨ ꯇꯧꯗ꯭ꯔꯦ ꯑꯗꯥ ꯇꯧꯗ꯭ꯔꯦ ꯑꯗꯣꯝꯗ ꯇꯁꯦꯡꯅ 28ꯁꯤꯗꯤ ꯃꯈꯣꯏꯅ ꯍꯥꯏꯈꯤꯕꯅꯦꯕ ꯃꯩꯇꯩꯅ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯕꯠ ꯑꯗꯨꯅ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯔꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯤ ꯃꯅꯨꯡꯒꯤ ꯑꯦꯖꯦꯟꯗꯥꯗꯨꯗꯤ ꯑꯩ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯤ ꯍꯧꯖꯤꯛꯀꯤ ꯄꯣꯠꯇꯣ ꯃꯣꯏꯅꯁꯨ ꯄꯨꯊꯣꯔꯛꯄ ꯈꯣꯠꯄ ꯂꯩꯇꯦ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯕꯅꯣꯗꯤ ꯈꯪꯗꯦ ꯑꯗꯣ ꯍꯥꯏꯁꯤꯅ ꯃꯈꯣꯏꯒꯤ ꯈꯨꯍꯥꯏꯁꯤꯅ ꯇꯥꯛꯄꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯒꯗ꯭ꯔꯥꯅ ꯈꯜꯂꯤ ꯃꯈꯣꯏꯅꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯥꯡ 19ꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯁꯦ ꯃꯣꯏ ꯀꯧꯒꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯗꯨꯗ ꯃꯈꯣꯏꯅ ꯍꯥꯏꯗꯣꯏꯁꯦ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯗ ꯃꯣꯏꯅ ꯍꯥꯏꯗꯣꯏꯁꯦ ꯃꯩꯇꯩ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯩꯇꯩꯁꯤꯡꯅ ꯀꯨꯀꯤꯁꯤꯡꯗ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀ꯭ꯂꯤꯌꯔꯂꯤ ꯐꯖꯅ ꯊꯝꯒꯅꯤꯅ ꯍꯥꯏꯀꯣ ꯑꯗꯨꯅ ꯑꯩ ꯇꯁꯦꯡꯅ ꯏꯔꯒꯗꯤ ꯀꯃꯥꯏꯅ ꯏꯗꯣꯏꯅꯣꯗꯣ ꯈꯪꯗꯗꯅ ꯂꯥꯏꯚꯁ ꯑꯣꯏꯅ ꯊꯥꯔꯒ ꯑꯩ ꯃꯇꯥꯡꯗꯤ ꯌꯥꯝ ꯆꯥꯗ꯭ꯔꯕꯅꯦ ꯑꯩꯅ ꯇꯧꯔꯛꯏꯁꯦ ꯇꯁꯦꯡꯅ मिनट 10 ब्रेक लौरगा अइसे थोलकपनेबको टूर्नामेंट तौबमसिदगे अदो अइ हुजिक टूर्नामेंट तौजरिबनी अदो म्यामने फोन इन डायरेक्ट तौरगा हंगबसु यावे अदो म्यामदो दुम मरु ओइबा अइगी वखदे सि मरु ओइब्राना खल्लिको मरैदि के मरमदि केगनोदा तांग 19 सिदा मखोइना हाइरिसे मैतैसिंगना कुकी की मफम सिंगदा अटैक तौरकनी हाइबा अचौब थाजब अमा लै हाइबनेबा करिगुम तौरगदि चेल लोइदबनी थेंनगदबनी हाइनेबा अदु सिन ताकपदि उल्टा द मखोइना होइदा अटैक तौरक याबगी पॉसिबिलिटीज लैब्राना खल्लेबैना अइगी मोत्ता मरम अदुना अखोइजि यामना चेक्सिनबा मथौ थाब्राना खंजै अदुगा मखोइना मीडिया कौगदबा पोसे मीडिया सिंगदुदा मखोइना अरामबा इन्फॉर्मेशन अमा पीगद्राना खल्ली मखोइगी नोटिस तोकदुदा नंबर 4 गा 5 को माले अदुदंग अइगुंदा थारे अंगांगना अदुना सिगतंग हाइजगे नै इस लाइफ तदु प्रोपनी अदो मियाम सिजे चेक्सिनबा अइ हाइजरी अदो मखोइ सोइना करिगुमम तरकद्राना खल्ली तांग 19 जे को गसाई से मोइना हाइपु मतुइना हाइजरपनी अइ अदुगी पोस्ट ओइन तौजरके याइ परि याइ फन इनरसे